ꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯥꯏꯗꯕ ꯈꯜꯂꯤꯕ ꯃꯈꯩ ꯂꯣꯏꯈꯝꯗꯕ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊ꯭ꯔꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2025 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ 13 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 35 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯨꯞꯅ ꯁꯩꯔꯦꯡ 5ꯈꯛ ꯈꯟꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 35 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕꯤ ꯑꯣꯖꯥꯅꯤ ꯇꯦꯖꯃꯂꯥ ꯑꯣꯏꯅꯥꯝꯒꯤ ꯁꯩꯔꯦꯡ ꯂꯩꯀꯣꯜꯗꯨꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯣꯖꯥꯅꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯂꯩꯀꯣꯜꯗꯨꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯩꯀꯣꯟꯗꯨꯗ ꯇꯥꯏꯕꯪ ꯁꯦꯟꯗꯤꯕ ꯃꯄꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯝꯕꯤꯔꯤ ꯐꯖꯔꯕ ꯃꯉꯥꯟꯒ ꯂꯣꯏꯅꯅ ꯁꯦꯝꯕꯤꯔꯤ ꯍꯅꯧꯅ ꯌꯣꯝꯂꯕ ꯇꯝꯄꯥꯛ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯁꯦꯝꯕꯤꯔꯤ ꯍꯅꯧꯅ ꯌꯣꯝꯂꯕ ꯇꯝꯄꯥꯛ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯄꯨꯛꯅꯤꯡꯅ ꯆꯦꯟꯅ ꯆꯣꯡꯅ ꯁꯥꯟꯅꯖꯔꯤ꯫ ꯏꯟꯖꯒꯅꯤ ꯃꯄꯨꯒꯤ ꯌꯥꯊꯪ ꯆꯠꯆꯒꯅꯤ ꯅꯍꯥꯛꯀꯤ ꯈꯨꯅꯥꯝꯗ ꯄꯨꯟꯁꯤꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯂꯕꯁꯨ ꯊꯨꯞꯆꯒꯦ ꯄꯨꯟꯁꯤꯁꯦ ꯅꯊꯥꯅꯨꯡꯗ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯄꯨꯟꯁꯤ ꯂꯝꯕꯤ ꯊꯦꯡꯅꯒꯅꯤ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ ꯆꯨꯔꯕꯗ ꯃꯩꯔꯤꯅ ꯁꯥꯃꯨ ꯍꯛꯆꯥꯡꯁꯦ ꯆꯥꯛꯂꯕꯁꯨ ꯃꯩꯔꯤ ꯊꯣꯛꯅ ꯆꯨꯔꯕꯁꯨ ꯃꯩꯔꯤꯅ ꯁꯥꯃꯨ ꯍꯛꯆꯥꯡꯁꯦ ꯆꯥꯛꯂꯕꯁꯨ ꯃꯩꯔꯤ ꯊꯣꯛꯅ ꯎꯠꯀꯅꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯞꯅ ꯊꯜꯂꯕ ꯁꯪꯁꯥꯔꯅꯤ ꯂꯩꯇꯦ ꯊꯋꯥꯏꯒꯤ ꯄꯣꯊꯥꯐꯝ ꯁꯔꯒꯒꯤ ꯅꯤꯡꯊꯤꯔꯕ ꯂꯩꯀꯣꯟꯗꯨꯗ ꯄꯣꯟꯊꯥꯖꯒꯅꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯥꯊꯩꯈ꯭ꯔꯒꯅꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯂꯩꯔꯔꯣꯏ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯂꯩꯔꯒꯅꯤ ꯂꯣꯝꯕ ꯅꯥꯏꯗ꯭ꯔꯕ ꯃꯄꯨꯒꯤ ꯂꯩꯀꯣꯟꯗ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯖꯔꯤ꯫ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 35 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯈꯨꯜꯂꯦꯟꯗ ꯂꯩꯕꯤꯔꯤꯕ ꯕꯤꯁꯅꯨꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥꯒꯤ ꯁꯩꯔꯦꯡ ꯂꯥꯟꯐꯝꯁꯤꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯤꯁꯅꯨꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥꯒꯤ ꯈꯣꯟꯊꯣꯛꯇ
ꯂꯥꯟꯐꯝꯁꯤꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯣꯖꯥ ꯂꯥꯏꯒꯨꯔꯨ ꯈ꯭ꯋꯥꯏꯈꯤꯕꯤꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯅ ꯄꯥꯊꯣꯛꯆꯒꯗꯧꯕ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯂꯥꯟꯐꯝꯁꯤꯗ꯫ ꯂꯥꯟꯐꯝꯁꯤꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯏꯗꯅ ꯑꯀꯤ ꯇꯨꯖꯨꯡ ꯂꯩꯇꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯌꯥꯎꯗꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯅ ꯂꯦꯞꯂꯤ ꯂꯦꯞꯈꯤꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ, ꯍꯤꯡꯂꯤ ꯍꯤꯡꯈꯤꯅꯤ ꯃꯩꯇꯩ ꯁꯥꯒꯩꯒꯤꯗꯃꯛ, ꯂꯥꯛꯂꯣ ꯃꯩꯇꯩ ꯄꯨꯝꯕ, ꯊꯣꯔꯛꯂꯣ ꯃꯩꯇꯩ ꯃꯥꯂꯦꯝꯒꯤ ꯃꯩꯇꯩ ꯄꯨꯝꯕ, ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯆꯨꯝꯕꯒꯤꯗꯃꯛ, ꯃꯥꯏ ꯄꯥꯛꯅꯕ ꯂꯥꯟꯐꯝꯁꯤꯗ, ꯃꯥꯏ ꯄꯥꯛꯅꯕ ꯂꯥꯟꯐꯝꯁꯤꯗ꯫ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯅ ꯀꯨꯞꯁꯤꯟꯗꯨꯅ ꯀꯣꯔꯧꯒꯤ ꯃꯉꯥꯜꯕꯨ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ, ꯆꯦꯜꯂꯛꯂꯣꯏꯗꯣ ꯍꯪꯒꯠꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯁꯨ꯫ ꯑꯆꯨꯝ ꯑꯔꯥꯜ ꯑꯅꯤꯒꯤ ꯂꯥꯟꯐꯝꯗ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯁꯣꯏꯗꯅ ꯈꯪꯅꯔꯤ ꯇꯥꯏꯕꯪꯅ, ꯂꯥꯛꯂꯣ ꯃꯩꯇꯩ ꯄꯨꯝꯕ, ꯊꯣꯔꯛꯂꯣ ꯃꯥꯂꯦꯝꯒꯤ ꯃꯩꯇꯩ ꯄꯨꯝꯕ, ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯆꯨꯝꯕꯒꯤꯗꯃꯛ, ꯃꯥꯏ ꯄꯥꯛꯅꯕ ꯂꯥꯟꯐꯝꯁꯤꯗ, ꯃꯥꯏ ꯄꯥꯛꯅꯕ ꯂꯥꯟꯐꯝꯁꯤꯗ꯫ ꯑꯍꯧꯕ ꯈꯨꯗꯤꯡꯒꯤ ꯑꯔꯣꯏꯕ ꯂꯩ, ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ, ꯑꯆꯨꯝ ꯑꯔꯥꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯦꯡꯅꯔꯤꯕ ꯂꯥꯟꯖꯥꯎ ꯑꯁꯤꯒꯤ꯫ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝꯗꯣ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯏꯀꯨꯏ ꯀꯨꯏꯔꯔꯣꯏ, ꯂꯥꯟ ꯍꯧꯔꯛꯄꯅ ꯃꯈꯣꯏꯅ, ꯂꯥꯟ ꯂꯣꯏꯁꯟꯒꯅꯤ ꯑꯩꯈꯣꯏꯅ, ꯂꯥꯛꯂꯣ ꯃꯩꯇꯩ ꯄꯨꯝꯕ, ꯊꯣꯔꯛꯂꯣ ꯃꯥꯂꯦꯝꯒꯤ ꯃꯩꯇꯩ ꯄꯨꯝꯕ, ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯆꯨꯝꯕꯒꯤꯗꯃꯛ, ꯃꯥꯏ ꯄꯥꯛꯅꯕ ꯂꯥꯟꯐꯝꯁꯤꯗ, ꯃꯥꯏ ꯄꯥꯛꯅꯕ ꯂꯥꯟꯐꯝꯁꯤꯗ꯫ ꯂꯣꯏꯖꯔꯦ꯫ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 35 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯀꯣꯊꯥꯜꯇꯣꯂꯤ ꯈꯨꯜꯂꯦꯟꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯊꯥꯡꯖꯝ ꯆꯥꯎꯔꯦꯟꯒꯤ ꯁꯩꯔꯦꯡ ꯏꯃꯥꯂꯣꯟꯒꯤ ꯇꯦꯡꯊꯥꯈꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯏꯃꯥꯂꯣꯟꯒꯤ ꯇꯦꯡꯊꯥꯈꯣꯜ꯫ ꯑꯩꯁꯦ ꯏꯃꯥꯂꯣꯟꯅꯤ ꯅꯈꯣꯏꯒꯤ ꯏꯃꯥꯂꯣꯟ, ꯃꯤꯔꯥꯏꯕꯤꯒꯦ ꯈꯜꯂꯕ꯭ꯔꯥ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯦꯜꯅꯤ ꯍꯥꯏꯗꯨꯅ, ꯃꯤꯔꯣꯜꯅ ꯏꯃꯥꯂꯣꯜ ꯁꯛꯀꯦ ꯈꯜꯂꯤꯕ ꯅꯈꯣꯏꯕꯨ, ꯄꯨ ꯄꯥꯡ ꯁꯨꯗꯕꯅꯤ ꯁꯛꯇꯥꯛꯂꯤ ꯈꯪꯗꯕ꯭ꯔꯥ, ꯑꯩꯁꯦ ꯏꯃꯥꯂꯣꯟꯅꯤ ꯅꯈꯣꯏꯒꯤ ꯏꯃꯥꯂꯣꯟ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯤꯔꯣꯜ ꯉꯥꯡꯅꯗꯨꯅ ꯆꯥꯎꯈꯠꯄ ꯁꯥꯔꯤꯕ, ꯏꯔꯣꯜꯗ ꯃꯤꯔꯣꯜ ꯊꯦꯠꯂꯒ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯛꯂꯤꯕ, ꯃꯍꯩꯀꯣꯜꯁꯤꯡꯗ ꯏꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯤꯕ ꯅꯈꯣꯏꯕꯨ, ꯑꯃꯨꯛꯇꯁꯨ ꯈꯪꯗꯕ꯭ꯔꯥ ꯏꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕꯁꯦ, ꯑꯩꯁꯦ ꯏꯃꯥꯂꯣꯟꯅꯤ ꯅꯈꯣꯏꯒꯤ ꯏꯃꯥꯂꯣꯟ꯫ ꯅꯥꯌꯣꯛ ꯅꯥꯀꯣꯟꯕꯗ ꯋꯥꯖꯔꯛꯄ ꯏꯃꯥꯅꯤ, ꯏꯆꯥ ꯄꯥꯔꯤ ꯏꯃꯣꯝꯅ ꯁꯥꯔꯦꯞ ꯇꯥꯜꯂꯛꯄ ꯉꯥꯏꯖꯔꯛꯄꯅꯤ, ꯁꯥꯒꯠꯆꯔꯝꯕꯅꯤ ꯊꯃꯣꯏꯅꯨꯡꯗ ꯑꯁꯥ ꯀꯌꯥ, ꯃꯤꯃꯥꯡꯗ ꯑꯃꯨꯛꯇꯗꯤ ꯍꯤꯡꯖꯅꯤꯡꯕꯅꯤ ꯃꯤꯃꯥꯟꯅꯅ, ꯅꯤꯡꯉꯥꯏꯗꯅ ꯏꯟꯊꯣꯛꯄꯤꯒꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥꯕꯨ, ꯎꯗꯕ꯭ꯔꯥ ꯅꯈꯣꯏꯕꯨ ꯏꯃꯥꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ, ꯑꯩꯁꯦ ꯏꯃꯥꯂꯣꯟꯅꯤ ꯅꯈꯣꯏꯒꯤ ꯏꯃꯥꯂꯣꯟ꯫ ꯁꯥꯍꯤꯇ꯭ꯌꯒꯤ ꯐꯝꯅꯥꯏꯕꯒꯤ ꯂꯝꯖꯦꯜꯗ ꯆꯦꯜꯂꯤꯕ, ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯅꯥꯕꯨ ꯃꯤꯍꯧ ꯂꯝꯖꯦꯜꯗ ꯌꯥꯎꯔꯤꯕ ꯃꯆꯥꯕꯨ ꯃꯤꯔꯣꯜ ꯇꯝꯍꯜꯂꯒ ꯏꯔꯣꯜ ꯀꯟꯁꯤ ꯂꯥꯎꯔꯤꯕ ꯅꯈꯣꯏꯒꯤ ꯏꯔꯣꯜ ꯀꯟꯁꯤ, ꯏꯃꯥꯔꯣꯜ ꯇꯝꯍꯟꯁꯤ ꯈꯣꯏꯊꯨꯝꯅꯔꯕ ꯆꯤꯟꯕꯥꯟꯒꯤ ꯂꯧꯅꯝ ꯋꯥꯍꯩꯕꯨ ꯇꯥꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯂꯣꯟꯅ ꯀꯞꯆꯔꯤ ꯏꯃꯥꯅ, ꯇꯥꯗꯕ꯭ꯔꯥ ꯅꯈꯣꯏꯕꯨ ꯏꯃꯥꯒꯤ ꯇꯦꯡꯊꯥꯈꯣꯜ, ꯑꯩꯁꯦ ꯏꯃꯥꯂꯣꯟꯅꯤ ꯅꯈꯣꯏꯒꯤ ꯏꯃꯥꯂꯣꯟ꯫ ꯂꯣꯏꯖꯔꯦ꯫
ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 35ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 4ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯖꯃꯩꯒꯤ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯂꯥꯏꯔꯦꯝꯕꯤ ꯃꯅꯤꯡꯗ ꯂꯩꯕꯤꯔꯤꯕꯤ ꯑꯣꯖꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯔꯗꯥꯔꯥꯅꯤꯒꯤ ꯁꯩꯔꯦꯡ ꯀꯜꯂ ꯂꯝꯖꯥꯎ ꯂꯥꯟꯃꯩꯒꯨꯝ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯣꯖꯥꯅꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯀꯜꯂ ꯂꯝꯖꯥꯎ ꯂꯥꯟꯃꯩꯒꯨꯝ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯩꯒꯤ ꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯁꯔꯗꯥꯔꯥꯅꯤ ꯑꯩꯅ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯏꯁꯩ ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡ ꯀꯜꯂ ꯂꯝꯖꯥꯎ ꯂꯥꯟꯃꯩꯒꯨꯝ ꯀꯜꯂ ꯂꯝꯖꯥꯎ ꯂꯥꯟꯃꯩꯒꯨꯝ ꯃꯥꯏꯋꯥꯏꯔꯛꯂꯦ ꯄꯣꯛꯅꯐꯝ ꯀꯜꯂ ꯂꯝꯖꯥꯎ ꯂꯥꯟꯃꯩꯒꯨꯝ ꯃꯥꯏꯋꯥꯏꯔꯛꯂꯦ ꯄꯣꯛꯅꯐꯝ ꯂꯥꯛꯂꯣ ꯀꯧꯔꯤ ꯅꯈꯣꯏꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯏꯃꯥꯅ ꯂꯥꯛꯂꯣ ꯀꯧꯔꯤ ꯅꯈꯣꯏꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯏꯃꯥꯅ ꯀꯜꯂ ꯂꯝꯖꯥꯎ ꯂꯥꯟꯃꯩꯒꯨꯝ ꯃꯥꯏꯋꯥꯏꯔꯛꯂꯦ ꯄꯣꯛꯅꯐꯝ ꯂꯥꯛꯂꯣ ꯀꯧꯔꯤ ꯅꯈꯣꯏꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯏꯃꯥꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯏꯃꯥꯅ ꯄꯥꯔꯤ ꯃꯃꯣꯝ ꯑꯩꯈꯣꯏꯅꯤ ꯄꯥꯔꯤ ꯃꯃꯣꯝ ꯑꯩꯈꯣꯏꯅꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯇꯣꯜꯂꯤꯕ ꯄꯥꯔꯤ ꯃꯃꯣꯝ ꯑꯩꯈꯣꯏꯅꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯇꯣꯜꯂꯤꯕ ꯁꯤꯡꯂꯁꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯇꯤꯡꯂꯁꯤ ꯄꯥꯝꯕꯣꯝ ꯄꯂꯦꯝꯒꯤ ꯇꯤꯡꯂꯁꯤ ꯄꯥꯝꯕꯣꯝ ꯄꯂꯦꯝꯒꯤ ꯄꯣꯛꯂꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯄꯣꯛꯂꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯤꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯄꯤꯔꯁꯤ ꯄꯣꯟꯊꯥ ꯊꯋꯥꯏꯅ ꯃꯁꯤ ꯅꯠꯇ꯭ꯔ ꯄꯣꯛꯆꯃꯟ ꯃꯁꯤ ꯅꯠꯇ꯭ꯔ ꯄꯣꯛꯆꯃꯟ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 35ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯤꯜꯆꯔ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯈꯥꯏꯗꯦꯝ ꯖꯄꯥꯟꯒꯤ ꯁꯩꯔꯦꯡ ꯅꯈꯣꯏꯗ ꯀꯠꯆꯔꯤ ꯇꯔꯄꯣꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯑꯄꯨꯟꯕ ꯄꯣꯔꯣꯝꯂꯦꯟ ꯃꯔꯨꯞ APMꯅ ꯆꯍꯤꯔꯣꯜ 2010 ꯏꯪꯒꯤ ꯑꯥꯒꯁꯇ ꯊꯥꯒꯤ ꯅꯣꯡꯁꯤꯡ 38ꯗ ꯐꯣꯡꯈꯤꯕ ꯂꯣꯟ 5ꯒꯤ ꯑꯣꯏꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ COVID-19ꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ ꯅꯈꯣꯏꯗ ꯀꯠꯆꯔꯤ ꯇꯔꯄꯣꯟ ꯆꯤꯟꯒꯤ ꯌꯨꯍꯥꯟ ꯁꯍꯔꯗ ꯃꯔꯨ ꯂꯤꯡꯈꯤꯕ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯊꯨꯡꯅ ꯃꯔꯥ ꯁꯟꯗꯣꯛꯈ꯭ꯔꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯈꯥꯉꯨꯊꯛꯇ ꯄꯨꯟꯁꯤ ꯂꯣꯝꯍꯟꯈ꯭ꯔꯕ ꯃꯄꯣꯛꯃꯒꯤ ꯃꯥꯂꯦꯝꯁꯤꯒꯤ ꯄꯨꯟꯁꯤ ꯕꯤꯗꯥꯏ ꯂꯧꯈ꯭ꯔꯕ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯃꯇꯥꯁꯤꯡ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯊꯛꯄ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯕꯁꯤꯡ ꯀꯠꯆꯔꯤ ꯅꯈꯣꯏꯗ ꯇꯔꯄꯣꯟ ꯄꯤꯔꯥꯡ ꯄꯤꯔꯣꯏꯅ ꯇꯥꯏꯕꯪꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯅꯠꯇꯦ ꯒꯪꯒꯥ ꯏꯎꯐ꯭ꯔꯦꯇꯤꯁ ꯍꯨꯋꯥꯡꯍꯨ ꯌꯥꯡꯁꯤꯀꯤꯌꯥꯡꯗ ꯃꯤꯁꯤꯁꯤꯄꯤ ꯗꯥꯅ꯭ꯌꯨꯕ ꯅꯤꯜ ꯑꯃꯥꯖꯣꯟꯗ ꯅꯠꯇꯦ ꯆꯠꯇꯨꯅ ꯀꯣꯔꯕꯣꯁꯊꯥꯟꯗ ꯅꯠꯇꯦ ꯆꯠꯇꯨꯅ ꯃꯤꯁꯤꯁꯤꯄꯤꯗ ꯅꯠꯇꯦ ꯀꯠꯄ ꯇꯔꯄꯣꯟ ꯑꯔꯥꯞꯄꯗ ꯆꯠꯇꯨꯅ ꯀꯠꯄꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯇꯣꯔꯕꯥꯟꯗ ꯂꯦꯞꯇꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯅꯤꯡꯊꯤ ꯍꯤꯗꯦꯟꯗ ꯀꯨꯝꯂꯒ ꯈ꯭ꯋꯥꯡ ꯌꯧꯅ ꯂꯦꯞꯂꯒ ꯊꯃꯣꯏ ꯁꯦꯝꯄꯥꯛꯇꯒꯤ ꯄꯤꯔꯥꯡꯅ ꯂꯩꯆꯜ ꯑꯣꯏꯔꯒ ꯚꯛꯇꯤ ꯁꯦꯕꯥ ꯐꯪꯂꯒ ꯂꯩꯔꯥꯡ ꯈꯨꯖꯣꯛ ꯊꯟꯅ ꯊꯟꯅ ꯀꯠꯆꯔꯤ ꯑꯩꯅ ꯊꯃꯣꯏꯅ ꯄꯦꯟꯗꯅ ꯅꯤꯡꯉꯝꯗꯅ ꯁꯤꯡꯉꯝ ꯅꯥꯉꯝꯗꯅ ꯂꯥꯏꯔꯝꯂꯦꯅ ꯇꯤꯟꯈ꯭ꯔꯕ ꯅꯈꯣꯏꯗ ꯃꯄꯣꯛ ꯑꯃ ꯂꯥꯡꯑꯣꯟꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯟ ꯅꯈꯣꯏꯗ ꯍꯦ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯥꯠꯃꯥꯁꯤꯡ ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯁꯥꯠꯂꯨꯅꯅꯕ ꯂꯩꯔꯥꯡ ꯑꯣꯏꯅ ꯅꯣꯡꯃꯒꯤ ꯀꯥꯏꯐꯗꯕ ꯃꯍꯥꯛꯀꯤ ꯊꯧꯒꯜꯒꯤ ꯂꯩꯔꯥꯡ ꯂꯩꯆꯟ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯐꯪꯉꯝꯗꯕ ꯈꯨꯌꯥ ꯊꯝꯕꯥꯜ ꯐꯪꯅꯕ ꯑꯠꯃꯥ ꯅꯈꯣꯏ
Poram Brahmada Tillunaba Taibang Mapuda Changjari Mapu Mangonda Nijari Aingonda Hangani Nakoina Tamoy Pendana Wahang Singse Waro Puklona Kanano Nahak Aikoida Minungsi Utpiriba Karino Mahaki Dharma Ahang Tauriba Kumgani Aina Kaupongna Nupa Tokna Mitamba Nati Ay Mioy Bani Ay Atmana Atmagi Damak Wapam Kanpam Toi Atmadi Amattani Kenari Badi Aikoi Taibang Mioy Daktani Yekna Maru Aikoina Lingmani Naran Laitaba He Atmasing Corona Virus Ki Landa Mai Ti Krabasing Kena Krabasu Taibang Mapokta Punsi Kangronda Nakoida Kachariba Pirangi Tarponche Lobiu Nakoina Taram Laichanche Loijere